ꯂꯣꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯛꯏ꯫ ꯑꯚꯤꯖꯤꯠꯅ ꯄꯥꯕꯨꯡ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯗꯨꯗ꯫ ꯁꯅꯥꯅ ꯇꯞꯅ ꯍꯥꯏꯕ ꯑꯩꯕꯨ ꯀꯩꯅꯣ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯥ ꯇꯥꯗ ꯌꯥꯔꯤꯕ꯭ꯔꯣ? ꯃꯥꯒꯅꯤ ꯍꯣꯡꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯌꯥꯔꯦꯅ ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩꯒꯦ? ꯑꯚꯤꯖꯤꯠꯅ ꯌꯥꯔꯛꯀꯅꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯕꯗꯤ ꯌꯥꯔꯛꯑꯣꯏ꯫ ꯃꯥꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯈꯤꯁꯅꯣꯅ ꯉꯥꯏꯕꯅꯤ꯫ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯏꯟ ꯁ꯭ꯇꯦꯕꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕꯔꯅꯦ? ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯤꯠꯇ ꯃꯥꯁꯦ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯅ ꯎꯔꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯒꯦꯃꯣꯐꯣꯕꯤꯌꯥ ꯍꯥꯏꯕꯗꯤ ꯐꯤꯌꯔ ꯑꯣꯐ ꯃꯦꯔꯤꯖ ꯅꯠꯇ꯭ꯔꯒ ꯀꯃꯤꯠꯃꯦꯟ ꯄꯤꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩ꯫ ꯃꯁꯤꯒꯤ ꯑꯀꯤꯕꯁꯦ ꯍꯥꯟꯅ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯇꯣꯛ ꯊꯦꯔꯥꯄꯤ ꯇꯧꯗꯨꯅ ꯌꯣꯒ ꯁꯥꯟꯅꯗꯨꯅ ꯐꯅꯕ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯂꯩꯃ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯑꯅꯥꯕꯗꯨꯕꯨ ꯐꯔꯔꯣꯏꯗ꯭ꯔꯣ? ꯑꯚꯤꯖꯤꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯏꯇꯩꯃ ꯃꯁꯤꯗꯤ ꯑꯅꯥꯕ ꯅꯠꯇꯦꯗ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕ ꯎꯔꯛꯈꯤꯕ ꯈꯨꯗꯤꯡꯗꯨꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯨꯕ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯇꯕ, ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯃꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯍꯧꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯅꯤꯗ꯫ ꯑꯚꯤꯖꯤꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯈꯨꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯈꯨꯁꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗꯤ ꯂꯥꯎꯅ ꯍꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯒꯤ ꯃꯩꯗꯤ ꯑꯃꯠꯇ ꯊꯥꯟꯗ꯭ꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯉꯥꯟ ꯈꯔꯗꯨ ꯅꯠꯇꯅ꯫ ꯑꯚꯤꯖꯤꯠ ꯇꯞꯅ ꯆꯪꯗꯨꯅ ꯃꯩꯗꯨ ꯊꯥꯜꯂꯤ꯫ ꯎꯔꯦ ꯈꯨꯁꯤꯗꯨ ꯋꯥꯜꯒ ꯍꯦꯛ ꯇꯥꯏꯅꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯕꯗꯨ ꯑꯚꯤꯖꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯁꯤꯒꯤ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ ꯈꯨꯁꯤ, ꯈꯨꯁꯤꯔꯥꯅꯤ꯫ ꯈꯨꯁꯤ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯚꯤꯖꯤꯠꯅ ꯅꯪ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯈꯨꯁꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏ꯫ ꯑꯚꯤꯖꯤꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯁꯤꯗ ꯊꯣꯛꯂꯛꯑꯣꯕ, ꯑꯗꯨꯒꯅꯦ ꯁꯥꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯈꯨꯁꯤꯗꯣ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯚꯤꯖꯤꯠꯇ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯂꯩꯃꯥꯏꯗ ꯃꯈꯣꯡꯗꯨꯅ ꯁꯨꯔ ꯁꯨꯔꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯌꯥꯝ ꯇꯧꯉꯝꯕꯤ ꯇꯥꯔꯕ꯭ꯔꯥ ꯁꯥꯔ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤꯅꯦ ꯇꯧꯕ ꯉꯝꯒꯗꯕꯅꯤ꯫ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯅꯗꯕ ꯃꯤꯠ ꯅꯥꯕ ꯃꯑꯣꯡꯗ ꯅꯠꯇꯕ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯏꯆꯝ ꯆꯝꯃꯦ ꯍꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯈꯨꯁꯤꯗꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯉꯁꯤꯒꯤ ꯁꯃꯥꯖ ꯁꯪꯁꯥꯔ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯂꯤꯆꯠꯁꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯃꯥ ꯄꯥꯕꯨꯡ ꯏꯟꯗꯣꯝꯆꯥ ꯁꯥꯔꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯕꯤꯔꯁꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯕꯗꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯁꯥꯔ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯁꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ꯫ ꯄꯨꯝꯅꯃꯛ ꯐꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯐꯠꯇꯕ ꯉꯥꯛꯇ ꯊꯦꯡꯅꯔꯒꯅꯦ ꯑꯐꯕ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯤ ꯂꯥꯟꯒꯅꯤꯀꯣ꯫ ꯅꯪꯅ ꯑꯩꯈꯣꯏ ꯊꯥꯖꯗꯕꯗꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯅꯪ ꯈꯟꯒꯅꯨ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯈꯨꯁꯤꯔꯥꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯈꯨꯁꯤ ꯆꯪꯁꯤꯟꯗꯨꯅ ꯑꯚꯤꯖꯤꯠꯀꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯥꯗ ꯉꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯚꯤꯖꯤꯠ ꯈꯨꯁꯤꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯁꯤꯡ ꯑꯗꯨ ꯍꯥꯏꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯐꯝꯗꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯈꯨꯁꯤꯔꯥꯅꯤ꯫ ꯑꯚꯤꯖꯤꯠ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ? ꯍꯪꯉꯨ ꯁꯥꯔ꯫ ꯅꯪꯅ ꯈꯟꯖꯕꯗ ꯑꯩꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯗꯤ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯟꯖꯕ ꯖꯒꯥꯁꯦ ꯀꯩꯅꯣ? ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯔ
ꯁꯥꯔꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯁꯥꯔꯒꯤ ꯅꯊꯥꯗ ꯊꯝꯕꯤꯕ ꯃꯤꯀꯨꯞꯇꯨꯅ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯃꯐꯝꯅꯤ ꯈꯜꯂꯤ꯫ ꯈꯨꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯕꯤꯖꯤꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯏꯈꯧ ꯄꯣꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕ, ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯇꯥꯛꯅꯤꯡꯂꯤꯕ꯫ ꯁꯥꯔ, ꯐꯔꯦ, ꯑꯩ ꯌꯥꯝꯅꯁꯨ ꯇꯛꯁꯤꯜꯂꯣꯏꯗ꯫ ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯊꯣꯡꯁꯦ ꯐꯖꯅ ꯊꯤꯡꯖꯤꯜꯂꯣ, ꯑꯗꯨꯒ ꯄꯣꯊꯥꯔꯣꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ꯫ ꯑꯕꯤꯖꯤꯠꯇꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯔꯥꯙꯤꯀꯥ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯈꯔ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯣꯞ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯃ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤꯉꯩ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯃꯥꯕꯨ ꯎꯖꯔꯛꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥꯒꯤ ꯋꯥꯔꯦꯞꯇꯨꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯅꯦ? ꯉꯁꯤꯗꯤ ꯏꯆꯥꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯗ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯉꯝꯂꯕꯗꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯆꯥꯒꯤ ꯃꯐꯝꯗꯅꯦ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯂꯥꯜꯂꯦ ꯕꯦꯝꯃ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯃ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡꯗ꯫ ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯂꯥꯟꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯆꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ? ꯏꯁꯥꯗꯨꯅ ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯂꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈ꯭ꯔꯣꯕ ꯏꯕꯦꯝꯃ? ꯅꯪꯅ ꯏꯕꯨꯡꯉꯣ ꯑꯕꯤꯖꯤꯠꯇ ꯂꯨꯍꯣꯡꯕꯅ ꯂꯪꯖꯔꯨꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯛꯄ ꯁꯛꯂꯒꯦ꯫ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ, ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯅ ꯍꯧꯖꯤꯛ ꯅꯃꯥꯗ ꯋꯥꯔꯤ ꯁꯥꯅꯤꯡꯂꯝꯒꯅꯤ, ꯇꯝꯅꯤꯡꯂꯝꯒꯅꯤꯗꯣ, ꯑꯗꯨꯕꯨ ꯂꯩꯃꯗꯨ ꯃꯥꯡꯒꯣꯟ ꯃꯆꯦꯗꯨꯗ ꯀꯞꯅ ꯀꯞꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨ ꯑꯍꯤꯡꯒ ꯇꯨꯝꯂꯨꯗꯕꯒꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥ ꯂꯣꯜꯂꯤꯉꯩꯗꯅꯤ ꯈꯨꯁꯤ ꯆꯪꯂꯛꯇꯨꯅ, ꯏꯟꯗꯣꯝꯆꯥ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯣ? ꯃꯥꯏꯗꯣ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯏꯗ꯫ ꯂꯩꯃ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯒ ꯁꯥꯕꯁꯤꯗꯅꯦ ꯇꯨꯝꯕ ꯌꯥꯗꯦꯅ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯟꯗ ꯐꯝꯃꯨꯔꯦ, ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯅꯣꯡ ꯉꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯁꯦ ꯁꯤꯗ ꯐꯝꯃꯣ, ꯑꯩ ꯂꯣꯟꯕꯤꯔꯒꯦ꯫ ꯑꯦ ꯌꯥꯔꯦ ꯌꯥꯔꯦ, ꯏꯆꯥꯅꯦ ꯂꯥꯏꯔꯤꯛ ꯄꯥꯗꯧꯗꯣ ꯄꯥꯔꯨꯔꯣ꯫ ꯌꯥꯅꯤꯌꯦ ꯏꯟꯗꯣꯝꯆꯥ, ꯑꯩ ꯉꯁꯥꯏ ꯉꯟꯅ ꯍꯧꯒꯠꯂꯒ ꯄꯥꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯈꯨꯁꯤ ꯉꯥꯡꯅ ꯉꯥꯡꯅ ꯆꯥ ꯂꯣꯟꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯀꯞ ꯑꯃꯗ ꯐꯖꯅ ꯍꯩꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯃꯅ ꯆꯥꯅꯕ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯁꯅꯥꯅ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯏꯕꯨꯡꯉꯣ, ꯆꯥ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦꯍꯦ꯫ ꯔꯥꯖꯦꯟꯅ, ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ, ꯏꯆꯥꯁꯨ ꯐꯝꯃꯨ꯫ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯨꯁꯤꯌꯥ, ꯅꯪ ꯐꯝꯍꯧꯔꯣꯀꯣ, ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯃꯍꯤ ꯊꯥꯡꯒꯠꯂꯝꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯈꯨꯁꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ, ꯐꯝꯊꯩ꯫ ꯁꯅꯥꯅ, ꯏꯆꯥꯕꯨ ꯉꯔꯥꯡꯗꯤ ꯂꯩ ꯆꯥꯔ ꯂꯩꯕ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ? ꯌꯥꯔꯅꯤꯗ ꯏꯃꯥ꯫ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯂꯩ ꯆꯥꯔꯅꯣꯅꯦ ꯏꯆꯥꯅ ꯄꯥꯝꯃꯤꯕꯕꯣ? ꯄꯥꯕꯣ, ꯆꯤꯅꯤ ꯆꯝꯄ꯭ꯔꯥ꯫ ꯍꯩꯃꯥ, ꯃꯗꯨꯒꯤ ꯂꯩꯗꯣ ꯏꯕꯦꯝꯃ ꯃꯃꯤꯡꯗ ꯉꯥꯏꯔꯦꯍꯦ, ꯏꯃꯥꯅꯁꯨ ꯊꯤꯔꯛꯏꯁꯦ ꯀꯨꯏꯔꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯊꯥꯏꯌꯦ, ꯑꯩꯅ ꯃꯁꯥ ꯑꯝꯇ ꯄꯨꯕꯤꯔꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯁ, ꯐꯔꯦꯗ ꯏꯆꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯤꯗꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯤꯖꯤꯠꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯅꯣ ꯐꯔꯤꯕꯣ? ꯈꯨꯁꯤ ꯑꯕꯤꯖꯤꯠꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯂꯩꯁꯤꯡꯗꯣ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯕꯤꯔꯨꯒꯦ꯫ ꯔꯥꯖꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯏ ꯇꯥ ꯃꯥꯏꯃꯨꯅ ꯆꯥꯏꯈ꯭ꯔꯕꯗꯥꯏꯅꯦ? ꯇꯥꯕꯣ, ꯃꯥꯅ ꯆꯥꯏꯕꯗꯣ ꯍꯦꯛꯇ ꯌꯧꯗꯦ, ꯑꯗꯨꯒꯤꯅꯤ꯫
Ihe, adudi maimu se chaiba darkar taidana. Yare ba moi pabung sukit. Ibima, nang lay yenguni haibado yenguro. Bungo, lao, nang susa se tharo, pung tare tadarobani milani. Abhijit phamthaduna mama mapaga punna sa thakminari. Sado thai haibada ngaire, mamitudi khushina tauribaduda yengi. Ingan ngana ui mangondagi adum. Maimuga mare yetnaribadusu khazik su tai. Ta maimu, nang na ising saibasi laising sina ingondi am wakali. Is kari haina wakali ba? Misang mikha yam nai, phajaba leida khak ising sai hairiba. Sanasu sa thakpa loireduna changlai. Maimu, ko pi khro kaidawrage angangda. Ho lauja horose. Maimu su asi hairamlaga thokri. Khushi su leising ado ising chairi. Sanana. Khushiya. Ima, kay haige. Nangbu, ngarang na koi pabong na haibado kari khalige ne. Ima, ay kay haige dabano khangdeda. Ngarang ahing su pakhal. Adubu akal se. Akibata na langgoy chali. Bema, yengoy. Punsi haibase si ngaktani. Ima ko siyam warai. Na koi pabong na thabak tawrabasu ne. Hay kru manada yomlaga phangba tolob sinane khonarakte do. Punsi sida sumaina wata padana leirakani haibase khallude do. Ima, aina leising siga loinabagi maramse. Makhoina khuitharaklabasu aina ising saiduna anoba mayon chonghanki khanbani. Makhoida mateng pangbada aingondasu khajikta oirabasu mateng phamgadra khan. Adubu leising sisu yam phatte. Makhoigi matengdi aina dum pangi. Adubu aigi thamoida leiriba akiba nungaitaba singsidi nongmata muthanaba hotnabidi. Sana nofet tawna nungsina khushida nanbirei. Isaga leikol khudingda satpa leirang singa manade. Leirang singsidine ningthina mali aduna ne karaida kari haina senaribani do. Aduna masada awaba khajik lakpada khuithaba pam. Adum sikhibasu yauribasini. Adubu isadine leibak leini. Kallaba malem leitangaibu namkhaiduna nungju nungsa kayabu khangduna ne satpa ngambi leirangni do. Aduna ne haujikti sabusu imana leikolda malina ningthina senaba leirangdo oihaningine. Khushi sor sangna muktang hondoi. Ima, aise sarna mu mirai ro oidra. Karigi mirai bano ima leiribasidi. Ima, sarga igase yam khetnaida. Oiningbo isanu. Isagi simbaldagi yare haiba wahido adu khaktani ne taninglibase. Khushi ngarangdagi ngasi phawba khallabani. Wafam asde yaragana kari yadragana kari haibadu. Yadragana makha tane yumasida kamdawna leiba. Numit khara khak changjafam laurubagi magi haksangbu mihauribra haiba wahangsing asini. Isabu yaningde hairibro. Ima, hayune. Isagi apambado maduda ima khoina yetkadaba leite. Adubu nangsu nangi pukningi wado phongdokpa amadi sangine. Khushi pairam liba peredu makhada thami. Aduga sanagi makutta jejet paisinduna hairei. Ima, aina luhongbase yadradi sarna saugadra. Sanadu nokning luramali nokladuna hairei. Ihe, thida anghau bisidia. Yengoy, yumpan bahai basya. Nakalanimak thong manana chatminarakanda nungai bagi wani. Awaba sunya, wadaba man bagi wani. Adubu yeng, nui sarna nangaluhomba pamle. Nangna pamdre na khalo. Adu oirabasu namdana luhonglabadi nakhoi animak nungai naroi. Nangna ai hongningde hairabasunya. Nui sarna kaisu haigadaba leitine. Nangna laurakpa phiretto masu yagani. Khusidu hena lusina hairei. Ima, punsida aina thajaruba misingse aibu amamamto aina thadoktuna loina chatki. Imabu aina yamna thajaki.
ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯥꯏꯕꯪ ꯑꯁꯦ ꯎꯍꯟꯕꯤꯔꯝꯂꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯏꯕꯣꯛꯇꯨꯁꯨ ꯏꯃꯥꯒꯤ ꯃꯊꯪꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯅꯤ꯫ ꯌꯥꯝ ꯊꯥꯖꯈꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥ ꯎꯕꯗ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯅ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯆꯠꯈꯤꯅꯤ ꯈꯜꯂꯤꯕ꯭ꯔꯣ? ꯈꯨꯁꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯂꯥꯞꯅꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯞꯅ ꯂꯩꯖꯒꯦ꯫ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯌꯦ ꯏꯃꯥ꯫ ꯕꯦꯝꯃꯥ, ꯌꯦꯡꯉꯣꯏ, ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯅꯪꯕꯨꯗꯤ ꯈꯛ ꯊꯥꯗꯣꯛꯑꯣꯏ꯫ ꯈꯨꯁꯤ ꯋꯥ ꯉꯥꯡꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯁꯨ ꯈꯨꯁꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯉꯣꯟꯗꯅꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯣ꯫ ꯈꯜꯂꯨ ꯋꯥꯈꯜꯗꯣ ꯏꯆꯥꯅ ꯃꯨꯟꯅ꯫ ꯏꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯦ꯫ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯏ꯫ ꯈꯨꯁꯤꯅ, ꯏꯃꯥ꯫ ꯁꯅꯥ ꯇꯨꯡ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯍꯥ, ꯀꯩꯗꯧꯔꯦ? ꯑꯩ ꯌꯥꯔꯦ, ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯁꯅꯥ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯌꯥꯔꯕ? ꯐꯔꯦꯗ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯥꯒꯤ ꯀꯨꯊꯤꯒꯗꯤ ꯂꯩꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯪꯒꯤ ꯄꯣꯛꯄ ꯊꯥ, ꯊꯕꯥꯟ, ꯄꯨꯡꯒꯗꯤ ꯈꯪꯍꯧꯕ꯭ꯔꯣ? ꯈꯨꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯨꯗꯤ ꯈꯪꯉꯤ ꯃꯥ, ꯇꯥꯔꯤꯛ ꯅꯨꯃꯤꯠꯇꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯝꯇ꯫ ꯁꯅꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯐꯔꯦ ꯐꯔꯦ, ꯏꯃꯥꯅꯅꯦ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗꯣ ꯅꯪꯅ ꯄꯣꯛꯄ ꯊꯥꯗꯣ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣꯗꯅ꯫ ꯃꯩꯇꯩꯗꯔꯣ ꯏꯪꯂꯤꯁꯇꯔꯣ ꯏꯃꯥ? ꯏꯍꯦ, ꯏꯆꯥꯅ ꯍꯦꯛ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣꯅꯦ꯫ ꯑꯦꯄ꯭ꯔꯤꯜꯗ, ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯣꯏꯔꯒꯅ ꯁꯖꯤꯕꯨ ꯇꯥꯔꯦ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨꯀꯣ꯫ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯥꯏꯔꯤꯛꯀꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯅꯕ ꯇꯧꯔꯨꯔꯣ꯫ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ! ꯍꯩꯃꯥ, ꯃꯥꯏꯃꯣ, ꯅꯣꯏ ꯄꯥꯕꯨꯡꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈꯤ? ꯑꯣ, ꯇꯥꯇꯣꯟꯒꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ꯫ ꯏꯍꯦ, ꯂꯩꯃꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ? ꯑꯣ, ꯂꯩꯍꯧꯋꯦ꯫ ꯑꯗꯨꯃꯁꯨꯅꯦ ꯏꯁꯨꯛ ꯁꯨꯛꯑꯒ ꯐꯝꯃꯒ ꯂꯩꯍꯧꯕꯅꯤ꯫ ꯁꯅꯥ ꯇꯍꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯛ ꯇꯍꯥꯕꯤꯔꯤꯗꯨꯕꯨ ꯀꯩ ꯂꯩꯔꯒꯦ? ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯦ, ꯈꯨꯁꯤꯗꯣ ꯂꯨꯍꯣꯡꯕ ꯌꯥꯔꯛꯏꯅꯦꯍꯦ꯫ ꯑꯩꯗꯤ ꯏꯆꯥꯁꯦ ꯊꯃꯣꯏ ꯀꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯂꯩꯃꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯑꯋꯣꯏꯔꯣ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯐꯕ ꯋꯥꯅꯤꯗꯅ꯫ ꯂꯨꯍꯣꯡꯕꯁꯤꯗꯤ ꯊꯨꯖꯤꯟꯒꯦ ꯍꯥꯏꯔꯤꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯌꯥꯔꯗꯤꯅꯦ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯍꯣꯡꯂꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯗꯤ꯫ ꯑꯗꯨꯗ ꯑꯔꯨꯕ ꯑꯃ ꯂꯩꯕ꯫ ꯀꯩ ꯑꯔꯨꯕꯅꯣ ꯏꯃꯥ ꯏꯕꯦꯝꯃ? ꯑꯣ, ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯀꯨꯊꯤꯒꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯩꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯄꯣꯛꯄ ꯊꯥ ꯈꯛ ꯈꯪꯉꯤ ꯍꯥꯏꯔꯤꯕ꯫ ꯀꯔꯤ ꯊꯥꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯏꯕꯦꯝꯃ? ꯁꯖꯤꯕꯨꯅꯤ ꯍꯥꯏꯅꯦ꯫ ꯂꯩꯃ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯣ, ꯊꯥꯗꯤ ꯆꯨꯝꯃꯕ? ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ ꯃꯤ ꯂꯩꯃ? ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯔꯥꯙꯤꯀꯥꯗꯒꯤ ꯃꯥꯅ ꯑꯃꯇꯪꯅꯤ ꯍꯜꯂꯤꯕ꯫ ꯔꯥꯙꯤꯀꯥꯁꯦ 2002ꯗꯅꯤ, ꯑꯗꯨꯗꯤ ꯃꯥꯅ 1ꯗ ꯑꯣꯏꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯁꯣꯛꯇꯨꯅ 2001ꯗ ꯂꯧꯔꯁꯨ ꯄꯣꯛꯄꯒꯤ ꯃꯇꯝ ꯇꯥꯔꯤꯛ ꯈꯪꯗꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯔꯥꯁꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯧꯁꯤꯜꯂꯒ ꯄꯥꯟꯖꯤ ꯈꯔ ꯍꯩꯕ ꯑꯃꯒ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯍꯣꯏꯅꯦꯍꯦ, ꯑꯗꯨꯅ ꯐꯥꯇꯥ ꯃꯥꯜꯂꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯇꯧꯗꯨꯅ ꯃꯊꯪ ꯁꯥꯟꯅꯔꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇꯨ ꯑꯚꯤꯖꯤꯠꯁꯨ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯉꯥꯟꯕꯁꯨ ꯂꯥꯛꯏ꯫ ꯑꯚꯤꯖꯤꯠꯅ, ꯑꯣꯖꯥꯕꯨ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯁꯨꯇꯤꯅꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯑꯣ, ꯉꯁꯤꯁꯦ ꯁꯨꯇꯤꯔꯣ? ꯍꯌꯦꯡꯁꯨ ꯍꯥꯡꯆꯤꯠꯁꯨ, ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯔꯒ꯫ ꯉꯥꯟꯕꯅ, ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯑꯣ, ꯑꯩ ꯂꯨꯍꯣꯡꯗꯧꯔꯤ꯫
ꯉꯥꯟꯕ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯏ ꯀꯅꯥꯒꯅꯣ ꯍꯥꯏꯁꯦ? ꯃꯪꯒꯗꯤ ꯅꯠꯇꯦꯀꯣ ꯅꯪꯅ ꯍꯥꯏꯁꯦ? ꯑꯁ ꯀꯗꯥꯏꯗꯩ ꯃꯪꯅꯣꯗ, ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ. ꯅꯨꯄꯤꯕꯨꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯗ. ꯔꯥꯙꯤꯀꯥꯔꯣ ꯍꯥꯏꯁꯦ? ꯆꯠꯊꯣꯛꯑꯦ, ꯇꯥꯅꯤꯡꯗꯦ. ꯉꯥꯏꯈꯣ, ꯅꯪꯅ ꯅꯃꯥꯏꯒ ꯉꯥꯛꯁ ꯉꯥꯡꯉꯤꯗꯨꯅ ꯀꯩꯒꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯀꯅꯥꯒꯅꯣꯕꯗꯣ? ꯈꯨꯁꯤꯒ. ꯏ ꯃꯥꯅꯕꯨ ꯌꯥꯔꯕ꯭ꯔꯣ? ꯌꯥꯗꯅ ꯀꯨꯊꯤ ꯌꯦꯡ ꯆꯠꯈꯤꯌꯦ ꯏꯃꯥ ꯍꯣꯏ. ꯑꯣ, ꯅꯪꯁꯨ ꯁꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦꯗꯅ. ꯑꯚꯤꯖꯤꯠꯅ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪꯁꯨ ꯍꯣꯡꯗꯣꯔꯕꯣ? ꯅꯪ ꯂꯣꯏꯔꯗꯤ ꯑꯩ ꯅꯦꯛꯁꯅꯤꯗꯅ. ꯑꯗꯨꯗ ꯅꯨꯄꯤꯗꯣ. ꯅꯪ ꯅꯨꯄꯤꯅ ꯀꯅꯥ ꯑꯗꯨꯗꯤ? ꯔꯥꯙꯤꯀꯥ. ꯏ ꯀꯩꯅꯣ ꯍꯥꯏꯁꯦ? ꯃꯥꯅꯕꯨ ꯌꯥꯔꯛꯑꯕꯣ? ꯑꯁ ꯀꯗꯥꯏꯗꯒꯤ, ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤ ꯀꯩꯅꯣ. ꯑꯣ ꯑꯗꯨꯅꯔꯥ ꯅꯪꯅ ꯃꯥꯏꯊꯣꯡꯒ ꯈꯪꯑꯣꯟ ꯑꯣꯟꯗꯅ ꯇꯧꯔꯤꯗꯣ? ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯅꯤ ꯑꯣꯏꯔꯝꯃꯗꯤꯅ. ꯑꯩꯒꯤꯁꯦ ꯂꯣꯏꯔꯒ ꯇꯞꯅ ꯌꯦꯡꯉꯁꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯈꯨꯁꯤꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯝꯅꯤ, ꯑꯗꯨꯅ ꯑꯩ ꯍꯥꯏꯕ ꯇꯜꯂꯕ. ꯔꯥꯙꯤꯀꯥꯁꯨ ꯂꯩꯇꯦ. ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯀꯨꯊꯤ ꯌꯦꯡꯕ, ꯑꯩꯅ ꯂꯣꯟꯕ ꯇꯟꯕ. ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯗ꯭ꯔꯁꯨꯅꯦ, ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯈꯨꯠꯇꯣ ꯑꯣꯏꯅ ꯌꯦꯡꯉꯒꯦ. ꯑꯗꯨꯅ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ. ꯑꯣ ꯍꯣꯏ ꯂꯩꯖꯍꯧꯔꯣ, ꯆꯠꯂꯦꯀꯣ꯫